ngasi lamdamsida khwaidigi maming leraba school Pioneer Genius Academy gi oza singi oiba meeting numitni. School aduda puriba oza singdu loinamak ikoi kweshinduna puna staff mayamgi meeting tawpham hall aduda phamduna leiri. Mayam dugi maraktuda thoisna su yauri yamna angang oiba mayam dugi maraktuda tuminna phamli. Oza ama oizerabasu mayam duga yengnabadadi thoisnana khwaidigi angangni. Adubu mahak larik laisudi asuki matik changkhon nahi. Maram asina school asigi oina student singna khwaidigi pamnaba teacher amani mahak. Oza mayam dugi maraktagi khara senior oiraba school asi hek haudurakpadagi pujaraklaba oza dhanana wa haudurei. Handak aikhoigi school asigi nungsizaraba founder Sar Thoibana khanghaudana BP stroke taruktuna leikibase yamna nungaiti. Hoine onthukna su phakrabani Sar Thoibado afaba miyoi haibasi line su hek yengthibazani. As onthukna su phakrabani dako ma leringai school se phajana mai pakna onsinba ngamkibani. Adubu haujikti khangdeni. Ngasi lakani hairiba anoba founder adubu Sargi masanupani haidaine. Mayamna hainaribadu tarba matungda school adugi principal samuna yamna chinglemna khumdai. Mane. Matomta poksaba masani. Piklingai digi mapalam dadam leikrabani. Educational background yamna lingakpa discipline phajana leiba angangni. Aikoi mayamgi sarthoibagi masani. Aduna masu mapadawna adum chinglemakani. Afaba mida yamna thaujal haiba misakni. Principal samuna wangang laklabadadi oza mayam adu yamna sikna tumin amuk leikre. Oza amana amuk hanglei. Adudi sir, masa lakadaba kayam walibage. Haina kiba matam sabsana yorukani. Matambo yamna likne sisinazaba angangni. Aina mabu masak muna khangi. Mayamna sanariba wari edu tumina adum tari thoisnaso. Ngaihak leiraba matungda mayamna ngasaidagi ngainariba school asigi founder oibiramba oza thoibagi naitom poksaba machanupa ngasidagi anobo founder oina thopuragadaba paikhombadu mayam leiriba hol aduda yausilai. Paikhombadu yamna ningthijana laklami. White machugi formal pen ama setli. Chamtak tobo white machugi men shirt ama manungda fikha namlaga litli. Mathaktana white machugi patak toba coat jacket ama litli. Khudangda silver machugi psycho astron watch ama siri. Yet thangba khutki khubi khaktama khaklaga atei khutsa mari mak pure gold ring loinamak siri. Wang chauraba sawang sabani masamda su tentakna kai. Lumangi sai adusu pulap oiromda khonggatlaga hatli. White makta sut tawraga lakpa asidadi hek yengbada yamna chinglemi. Mahakpu ubada ngawridawba asi kana amata hek leiramloi haibamak hek yai. Oi thangba makut adu khongraugi pocket aduda humjilaga mayam leiriba hol aduda sanglai. Mahakna Europe matam asidadi ngasai makhai leiramliba oza mayam adu punna hagolai. Aduga oza mayam duna amuktada punna good morning sir. Ikoi koi na thariba mayamgi meeting tawpham hall adugi mayaida paikhombadu tapna sanglaktuna phamtharai. Oza mayam adu suloinamak phamthanakre. Mayamdu loina phamthanaraba matung Principal samuna haugatuna haudorei. Ngasi Pioneer Genius ki hana founder oibiramba Sar Thoibana khanghaudana masagi anaba amadagi thabak asidagi pothabikraba matung school asigi ngasidagi anobo founder oina mayam asibu kupna yengsinbinaba lakpiriba Sar paikhombadagi wafam kharadang thambinaba haijari. Asi hairaga Principal samudu phamthakre. Paikhombadu yamna chinglemna hagulaktuna lumna harai. Nungsizaraba aigi babana hudokpiramba school asibu kupna yengsinbiduna awat apa lehendana thamirakliba oza singbu ahanba maktada aina ikai khumnaba utsari. Aihak piklingaidagi mapalda dum leijarakpana school asigi maramda thoina khangjade. Aini school asigi founder oire haidana aigi kusida thabak amata khak tawjaro. Oza singa kupna hanjin tanazaraba matungda karambana phagadagi haibado khanaminasi. Aihakti yamna angangni kaisu khangba nasade. Nungsizaraba oza singi makhada
school asigi phanaba hotnaminabada aihakna athingba mata thamjaroi hana babana sembiramba satnabi khudingmak adumak ngakna chachagani asuk angang oiriba misak amagi machinbaldagi asumna ningthijaba isam samba thogolon khangba wahai kaya asi thoklakpada ozamayam adugi pukning bulaina sumbangam kre thoisna su momon noktuna tuminna pirakliba ispisingdu munna tarami paikhomba makha amuk chathare afaba mahiroi ama afaba samas ama semgatpada khwaidigi maru eba thodang ama lobiriba oza singi thodang adubu aina suki matik ikai khunjai ngasi manipur sida leiriba school mayam sigi manungda aikhogi school asina makok thongba ngamlibase nungsijaraba oza singi matengnani aroibada haijaningbadi babana pothakrabasu aihakpu anobani haidana koibiganu miyamgi apen penda awat apa pumba koibidana ifamda phongdokpiyu school asibu hanadagi mayeng tadana bhotnabada mayamgi mateng sangi asi hairamlaga paikhombadu ngasigi oina meeting adu loisinkhre aduga yamna chamba self intro amamam tang tongnarga loinamak sakhang maikhang nakre meeting adu pumloi loiraduna principal samuga paikhombaga school adugi maramda yamna kupna wari sanarami somda meeting adu loibagi mayumda halaknaba matamni thoisnado maga school puna puminaba ilizaga wari sa saduna tholei ilizana ibema ngasagi sar paikhomdu paudi ngawe he magi khupasado amukta phawba ujadrine aide thoisnaso nokphet tawraga phajai yamna leme ilizana ado nangso norem thungdagini aduga sar thoibusu norem thungdagi aduga sar paikhombaga nabani se kamaina sakhanadrinoba thoisnado dum noklaga khumlei ainadi masa masakhangi aingondagi sahi mari muk manhale mana mapalda satkiba matamduda aidi yam pi aduna manadi aibu saklaksinba ngamamaro adugini ilizana adubudi lamdam sigi khwaidigi paisa paiba hana manipur gi DGP oiramba hojikna school asigi founder gi masana panidana lening mafamda leiba masana tabani thoisnana paisa pairagasu makoi gi mungse yamna sambani mamangai digi hauna leikai miyamna so tum nungsibani dabungso hana ikhoiga hara horau sanaminere hojiktabu lapnakibagi koinerakpani ilizana kanano dabung haide thoisnana sar paikhombase aikoi lekaida abung haina kawe aine su dabung ana kawe wari sa saduna thoklakpada school adugi gate yausilakle anidu ngahak leptuna gari ngairingai paikhomba gi red color gi bolero du thokdurei paikhomba laptakna lepliba nupi anidu urami mathanta wakhalda lona khalami asigi masapa bise kari asagi dobo thoisna heba aikoi lekai digin haigum su tawi aidi aikoi lekai gi misu masak amata khangde kana gi masabu oiribsano wakhal adu khanjarabasu paikhomadu gari du khamlamdre adubu magi gari gi mingsel maningdagi thoisnada munnadi yenglami mabu yenglami haibasi nupi anindunadi khanglamde gari thawna paikhomadu munna kupna khallabasu thoisna si mahak masak laksin bangamdre ilizana sar paikhomba se noi lekai ni di hai adubu nangna sida lepi base udrabra khangdi karimata hanglamdene thoisna tapna khumlei ai sak laksin ba ngamamaroi na aina ngasai na haikibado tahaudrabo ilizana adu resu noi lekai ni haiba ngasai na khangkrabani kanano karino fazana hangbadi yaidana yamna rijab ko sai thoisnana adudi hainu he hojikidi khangde nahalwai angang oringida sanaminabadadi dabungse yam chambani iliza so laknaribani paikhomba gi ngasai gi matawduda sauthokpa khotokpa amata yaudi haibase mahakna so adum khangkrabani iliza nokphetorga haire thoisna wari suyam nungari adudi ai amuk hallage ko hayeng amuk unrese thoisna so noklaga phajana satluko ilizana nangdi noi hero ngai ki doina tro haineringai tanja tuda biki su yausilei
Ilizana mamitu bikirom da yenglaga noklaga haineringai sida laetu noigi esai herose thoisna nokphet tawjaraga bikina lakliba adonda yenglei biki gari do khamlamlaga aniduna leiriba adonda sangsilei laptakna Ilizana kaure da biki labo ama sengai bada warabani ne tawrise thoisna na ikaiduna Ilizada tuminna khuningna haiphet thili Iliza noklaga ho lehoro ai sasarage da biki ai halamage ko biki su noki tawna hare hoi ai koi su chaladabani Ilizana arakpa gari amada hankre biki na yamna ingna kaure thoi kayam kurge thoisna so tapna khumlei kuidriye da biki thoklakpada ngari adudi halasira thoisnadu biki gi gari aduda kakhatle aduga biki na thoisna bu yum phawba thinbirakli biki na thoisna da nungshina yenglaga hanglei thoi namit ka do ikutkuli kaiduruge haksangam drabo thoisna na yamna ingna khumlei kaishu tawdi da biki handakse angang khaigine na larik to class khare hena lausilure adugini biki na nungaitana as adudi waramani aini school do to o haibasu yade nanga toriba thoisna do adum ingna tapna khumlei dabike sina igi awaba potha zaribani masida ai toloki paisagi ai karimada khanba leite matam chupada larika adum loneraka leibase masine aina pamjabadi biki du nungshina thoisna da yenglaga magi oi thangba makhutuna gari thawna thoisna gi yet ki makhut aduda paisilei aduga momonuktuna hairei hoine nangi apamada ai shodum yaribasidi tawbatabu yam hinjina extra time dadi suganu maduna nasa sukchilabadi aitani mangjadoise asi hairaga amuka hena ingna momonuklami paikhomadu mayumda yaurai mapana hana DGP oirambanina magi leiriba security aduna gate hangduktuna sumangda gari adu thausilei mahakna gari dagi hekum tharakpada sumangda mapa ibungo thoibadu mama ibema nganbina irulu zabiraga lerami madu ubada paikhomadu changsilaktuna mama da hairei ima babado ai lu zabirage ima patha biraro yanida icha halakpagi waramani ima adum tawgeda paikhombana changsilaktuna mamagi makutgi saponga phadiga du mullaga hare ima adugi saruk babaga aiga silorga punna thakpaya ba ma oina simbiruro si ai tawhoroge ngan bido yararoi khangladuna noklamlaga imungda sangkhre paikhombana mapagi makokta sambukhra noshin biduna makok adu tumbiri mapa thoibana yamna lumna kaure abung kai hage baba ngasi isana satlobo school du nangi mityengda kamdau hawi baba makoi loinamak phai nasana uzabada loinamak kathokpagi saktam amagi mami taba phangi matam sangna kuina loinaba yagani khali thoibasu machagi wa aduda harauna mamonokjari makoi singdugi tobimal kawba yadeko pagi bung makoi mayam sigi matingnani ngasi school asina mikok thungba ngamlibasi nacha pomnamak khangje baba paikhom mapabu irujabi baloiraga phi akangba amana kangna taithokpiraga mapabu imungda puslei mamana semlamliba asa athak singdu punna phamduna nungaina wari sa saduna saminari somdasu thoisnadi bikina thongal phawba thinbiramlaga masu hankre thoisnana mayumda changlakpada mama binadu numidangi hinjang hangam manduna lerami machana halakpa ubada mamana kaurei ibema isa halabra thoisnana momonoklaga haleima asi hairaga mamagi manakta phamtharaktuna hangam adu manba yausili binana machada onsilaga hairei ibema nangbuna phinarondu hana honguson he loina motlani thoisna hangam adu manna khumlei ima ngasai do maning lekai gi tabung do
School da mana anaba founder oiranina laamingo. Binadu karisu khandana hairei. Ma laaga kaiduroge bema. Ado madi yamna hongamingo. Aiga se isa khanglamdre. Ko phau ko birukti. Binana. Adubudi aso asangi masa paisa paiba imungni dana. Mamana adumna hairakpa aduda thoisnado su wakal ama laami. Mahaknadi hana angang oiringaida dabung siyamna chamkibani. Adugumba chauthokpa pongthokpa kaisu lekhidabani. Adubu haujikti magi mawungdu honglamlagani haina khalaklami. Mabukningda asumna khankre. Hoida masumani aisu aini sapmani. Yam pongthogana kaunabidраga loire. Ainadi Leikaigi ibungnena harau harau kaujagena khalisidi kaubiro. Thoisnado asi khalamlaga imungda sangduna dress hongkre. Biki sumayumda halakpaga ngahak potharaba tungda magi tongana leiriba gym sanafam ka aduda sangduna sanaba hokre. Biki si hojik Manipuri Police Department ta SI oina puribani. Mahak asi mathauda masak khangba lamdam asida sathibada maming satliba police amani. Magi body asisu hek yengbada mine kiningai oi. Mangonda hauruba mi haibasi mahakna lemna khak thade. Adubu afaba misaktadi mahak kaisu tawde. Magi haibabu sinphamnara khangde nupi aduki matik koi. Magi mitsina nupi masak phajabi amata uba yade. Tanaduna namduna hekta koi. Hojik mahakna koiriba nupi sing asida mahakna simana heli simadi laudaba yade haibasi amata leite. Ngaihaki oina koibani. Sawang sabalda masak masuda hek yengbada paikhombadagi bikina yamna heli. Nupina paambasu bikigi sakpham aduni. Aduna bikina hariba makai nupina siloinamak yarami. Masi mangaire mangonda khara paamjadaba character haibado. Atai hiramdadi mafamdagi khetokningai amata leite. Haina bikina sanaringai tanja aduda mahakna koiba nupi singdugi maraktagi ama oiribi Liligi kolaklami. Lilina daton kaidoramino. Biki su sanarambagi humang mayamdu loinamak tithoklaga nokphet tawraga khumlei. Sanarambani. Aina phone tawrise. Yamni yetpo oina thoabro. Kari hariba aduna. Madugumba kadi mata ingonda leite ko. Nangi khonjil taribasna hena nungaribani. Daton asingbairo. Aibu nongmata oidaba ngangbrane. Adubudi chumba. Ado daton yam uninge amtang lakera. Biki su nupi yamna koibagi haunabi nupi budi phajana themba hirami. Aisune chap manai nangbu yamna uningdana leramini. Haying hekta laaga loire kaina. Aduga aigi nungsibiga punna koitharuraga loiredana. Yaye daton na nungsina pubibado ai adum harauna injageba. Ado nanga wari sabase yamna budi nungai. Ado aise sanarabagi humang ngakta ngaire. Fresh amta oirugige. Aduga mo sanaseba. Hoi yaye daton. Adudi thamage ko. Thamo. Sweetheart. Lilidu nokphet tawjaraga phone adu thamkre. Aduga machinda tapna sole. Daton. Aigi thawai hakchang lupna nangbu nungsiye. Nahaka wari sanazaraga aigi epenbu oisaye. Aise matam chupagi daton ki oisake ko. Bigi su phone du thamlaga magi sanafam aduda makadang du sauraga ngahak tumina phamduna wakal tawri. Aina koiribase nupi mangani. Masi loinamak chang amada nungsi. Sina heli sina watli haibado amata hek yaude. Adubu kitang hena lumthana hairagadi thoisnaga liligana kharadi henba male. Phare aigi tungi punsigi khongloidi ani sigi manungdagi ama khalage. Makoi ani gi manungda ama laurage. Biki do sanafam dudagi thoklaklaga bathroom da sangkhre.